कुकी मिलिटेंट सिंह फाजिन की नगा तरुक अधु मतलब टेक तकाइदन थादरो हाइब डिमांड तौदुना ngasisu khongjang sanction ba leptri Kakching district ki langmai dong da laiba YGC playground कुकी मिलिटेंट सिंह फाजिन थमलिब नगा फुरुप की नुपा तरुक थादरो हाइदन वाकत मिफम चथकी langmaidong united club organization amadi lampal langmaidong sindun chathaki wakat mifam aduda mafam adugi nupi singna saruk yaki wakat mifam loi singna apun mana pangal nei ekhoi amatoina punsilase india lengak na manipur divide and rule policy sanagano kuki militant singna fajin kibnaga taruk khodak thado stop proxy war ekhoi santi pame manipur gi apun gi saktam kai yaroi haina thab placard kya sijnaki Church leader yawn miyoi hat kibagi justice fangalo naga singa fajin thamle kuki micham taramari tek takaidana thado haiba demand tawrodana kuki furuki yamlab nupi singna khongjang chathakre khongjang adu committee on tribal unity kotu gi miyang makha kuki inp manipur sindun kangpokpi district ta sathaki banai khongjang adu saruk ya khibi singna me tara humdoi da chathaki ba ambush ta church leader yawn miyoi hat kiba adu gi justice fangru fawba amade mahiro yawn naga singa fajin kiba kuki micham taramari tek takaidana thadok fawba kuki zo singna leptana khongjang sanction khigani fongdorakli panba yaba amana kangpokpi district ke manung chanba lailon wifi village tagi kuki militant singna fa khiba naga furup ki miyoi taranipan gi manungda naga furup ki nupa taruk hausi fawba thadok tana lairi banai